Mathang thagi kuntareta Pangthokkhre Assembly gi mikhalda BJP gi mirep oinaba thorang toduna lakiba MDS ki chairman su oiriba M Asni Kumar da thanga AC gi oina BJP gi ticket piraktaba yaning de haina KHOISAONARABA supporters singna BJP gi Firal Kaibul mayai lekai da mai thaduna protest tawkhri AC asigi masing yamlaba nupi kaya ahal laman dol gi masak nairaba mioi kayana M Asni Kumar gi yumda thomjilakhi Tungda BJP gi Firal sing mai thaki loinana BJP luchingba kaya gi ming panduna chai thangki Tungda MIRAIBIRABA gi secretary laimana BJP na Asni Kumar bu MIRAIBASI yaningde haiki Chahi lisang sina kathoktuna laklaba haukiba MP election da RK Ranjana thanga AC da first takiba kanagi mapana no AC asida BJP kanana masamareng sandoki haina hangki loinana thanga AC da BJP sogatpa toklagani haiki Manipuri general election gi chiraba tanja sida ticket ki matang jorpa matamda marangthem Asni Kumar gu ticket gi intho aga thanamba loinana paisa da yumpham oiraga ticket state ki president BJP ki state ki president Sarda Devi amadi Manipur ki CM N Birena paisa da ticket pu yontho aga crore da ticket yontho kanda masagi ideology amadi Khangabok Assembly constituency da BJP gi intending candidate oikiba haukiba election da su BJP gi candidate oikiba Thokchom Jadumani ngasidagi BJP gi primary member secretary tokibaga loinana ngasidagi JDU da yauduna tarani thoi suba Manipur State Assembly election asida Khangabok AC da election thengnaragani haina Jadumani na phongdorakli ngasi Khangabok khulapam lekai da laiba Thokchom Jadumani gi yumda BJP Khangabok mandal gi president Laisram Tomba Khuman Vice President Minority Morcha gi President Amadi Khangabok ki But Nifutaret ki President Singh Amadi Member Singh yauna mifam pangthoktuna BJP dagi toknaba firep laukibani But ki President Singh na BJP dagi toklage haiduna JPC laklabanina member amata laitre ithanta laiba yaba natte maram aduna BJP Khangabok mandal ngasidagi thukchile hainasu BJP Khangabok mandal gi President Laisram Tomba Khuman na phongdokhi Intending candidate Thokchom Jadumani na hai Kumja lising ama chamapan marfutara maridagi BJP da yauduna state ki thakta secretary vice president na chingba thaupuduna party ki damak thabak thoram kaya thauduna lakhi But ni futare laiba AC asida mi ama fawba laitaba misak amada ticket pirakpa asina takpadi BJP na absolute majority di lairadana mirep tara fawba ka bagi phibam laitre hairaduna mahaki miyam na vote laptaba yaroi haire maram aduna JDU da yauraga vote thengnarogani haiki Manipur Assembly mikhalda BJP gi ticket ta mirep oinaba asa tawkiba ki ais loken ticket fangkhidre loken da BJP gi ticket pi de haiduna KHOISAONARABA mahaki supporter amasung worker singna ngasi irang hawraktuna BJP gi Firal amasung mandal gi che chang mai thakre loinana BJP yaning da bagi kholaw kaya su lawkhre police na irang laksanaba khonakhi Amaromda Kaisamthong AC da BJP gi ticket ta vote lap naba thorang toramba sapam nisikan BJP gi mirep ki ming law thorakpada ming yauroktrei Elangbam Johnson na BJP gi ticket fangkhre BJP gi ticket fangdrabasu lakadoriba Manipur Assembly mikhal asida soidana mirep oigani haina sapam nisikana phongdokhre KHOISAONARABA praja miyamna honoruba leitana amatta oina tholoktuna hoje BJP si achukki mating motpa rajniti tawbada kayado asidi phongdonarele hoje sangoman kenda mai hongna chakku ki phibam dala ay hoje I koyan bada I gi misi jarba team misikan kolumjari akoi haji ticket Pangthokkhre I ta bada akoi ticket Pangthokkhre ke sukai de maning hangadam nate si ticket amaduna akoi Manipur ima Manipur ki sewa taw de le pangam bonte akoi ima Manipur sewa taw changjara pani hanagi akoi wakhan chap chana lai aduga hauji ki aina haijaning ise mayam da vote soidre lep
Kakching Maikaidasu Mayang Lamam Rameshwar BJP ki ticket fangkidre Yengkhom Surchandrada pikre. Rameshwarda BJP ki ticket pi dabagi mayokta mahaki supporter amasung worker singna irang hokre. BJP ki Firal Mai Thakre. Wagum khara hapo